Every middle class family na khwaidagi sizinaba pot ama hayu haitaragadi gari macha imung khudingi gari macha amamamdi loinamaki leiramgani haujikan matamsida auto bara lupa kunthra nifu yaurakan up down dadi lupa chamadi kaisu leiba nate adui mathakta amuk auto chenba matam hen khadi upai leite adubu gari macha dadi thau lupa chamagi hanjillaga namanaba amani hapchillaga chatningba jaga chatpa matamda thau so dum kon nei aduga halakningba matamda so dum halakpa yai matek maha chatpadasu khwaidagi nungaiba athu aha ama lakpadasu gari do phana matik mo le hai taragasu seat cover do tai thok piraga mamai do khra phat phat kan thok piraga adum chatpa yaba gari achobadi sengdokpada matamju changi thau hare chabi de soisu soigande soirakpa taragasu sembada paisa yamna changde mamansu adum hongi akhoi middle class family dadi gari macha sina kanaba adukki matik ni pirise aisu akhoi gari macha se sengdoktaba ti koire sizinna badi pajana sizine